ꯔꯥꯏꯁꯣꯂꯥꯅ ꯍꯥꯏꯔꯛꯏ꯫ ꯔꯣꯖꯤ, ꯅꯍꯥꯛꯅ ꯁꯥꯟꯅꯅ ꯁꯥꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯔꯤꯁꯤꯕꯨ ꯍꯦꯛꯇ ꯂꯩꯅꯕ ꯌꯥꯕ꯭ꯔꯥ? ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯝꯗꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯊꯥꯗꯠꯄ ꯌꯥꯕ꯭ꯔꯥ? ꯑꯗꯨꯒꯤꯗꯃꯛꯂ ꯅꯪꯅ ꯖꯣꯟꯕꯨ ꯅꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯅ ꯌꯥꯔꯨꯔꯤꯕ? ꯅꯨꯄꯤꯁꯤꯕꯨ ꯃꯤ ꯅꯠꯇ꯭ꯔꯥ? ꯃꯥꯒꯤ ꯃꯔꯤ ꯃꯇꯥ, ꯃꯆꯦꯝ ꯃꯅꯦꯝ, ꯃꯁꯦꯟ ꯃꯕꯥꯏꯒꯤ ꯋꯥꯗꯤ ꯊꯝꯕꯨ ꯊꯝꯈꯣ꯫ ꯅꯨꯄꯥ ꯃꯁꯥꯃꯛꯅ ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯃꯗꯨꯕꯨ ꯁꯤꯡꯅꯅꯕꯒꯤ ꯅꯪꯒꯤ ꯄꯥꯡꯒꯜ ꯊꯧꯅ ꯂꯩꯐꯝ ꯊꯣꯛꯇ꯭ꯔꯥ? ꯔꯥꯏꯁꯣꯂꯥ, ꯑꯩ ꯀꯔꯤ ꯈꯨꯝꯒꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯖꯣꯟꯅꯗꯤ ꯑꯩꯕꯨ ꯈꯛ ꯊꯥꯗꯣꯛꯄꯤꯔꯣꯏ ꯈꯜꯂꯤ꯫ ꯃꯍꯥꯛꯅ ꯊꯥꯗꯣꯛꯄꯤꯔꯕꯗꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯕ? ꯃꯍꯥꯛ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯍꯟꯅ ꯌꯦꯡꯈꯠꯂꯨꯕꯗ ꯃꯍꯥꯛ ꯃꯃꯤꯠ ꯑꯅꯤꯃꯛꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯑꯩꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯗꯨ ꯎꯔꯨꯕꯗ ꯑꯩꯍꯥꯛꯁꯨ ꯏꯊꯟꯇ ꯈꯥꯡꯕ ꯉꯝꯂꯛꯇꯦ꯫ ꯃꯤꯠ ꯑꯅꯤꯃꯛ ꯄꯤꯅ ꯊꯨꯝꯂꯦ꯫ ꯂꯨ ꯂꯨꯛꯊꯗꯨꯅ ꯈꯥꯡꯉꯤ꯫ ꯔꯥꯏꯁꯣꯂꯥꯅ ꯈꯣꯟꯖꯦꯜ ꯐꯥꯏꯔꯞ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤꯒꯤ ꯊꯧꯅꯥ ꯍꯥꯏꯕꯕꯨ ꯑꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯐꯔꯦ ꯔꯣꯖꯤ, ꯊꯧꯖꯥꯜ ꯍꯩꯕꯖꯤꯁꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯁꯅꯨ꯫ ꯅꯍꯥꯛ ꯌꯥꯝꯅ ꯋꯥꯔꯨꯔꯕꯅꯤ, ꯄꯣꯊꯥꯔꯨꯔꯣ꯫ ꯂꯨꯂꯨꯡꯄꯥꯎꯗꯨ ꯃꯥꯅ ꯆꯠꯅꯤꯡꯕꯗꯨ ꯆꯠꯆꯁꯅꯨ꯫ ꯑꯩꯒꯤ ꯅꯥꯛꯇ ꯍꯌꯦꯡ ꯊꯥꯔꯛꯑꯣ, ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ꯫ ꯑꯩꯍꯥꯛ ꯊꯣꯛꯂꯛꯂꯦ꯫ ꯊꯣꯡꯖꯤꯟꯄꯥꯟ ꯐꯥꯎꯕ ꯑꯩꯕꯨ ꯊꯤꯟꯗꯣꯛꯂꯛꯏ꯫ ꯑꯩꯅ ꯆꯠꯂꯒꯦ ꯃꯥꯏ ꯍꯦꯛ ꯂꯩꯊꯣꯛꯂꯛꯄꯃꯛꯇꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯂꯦꯡꯕꯥꯟ ꯄꯥꯏꯔꯒ ꯑꯩꯕꯨ ꯃꯨꯟꯅ ꯌꯦꯡ, ꯌꯥꯝꯅ ꯅꯤꯡꯉꯝꯗ ꯈꯣꯟꯊꯣꯛꯇ ꯍꯥꯏ꯫ ꯔꯣꯖꯤ, ꯑꯩꯍꯥꯛ ꯋꯥꯁꯤ ꯍꯥꯏꯒꯨꯝꯁꯤꯔ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯝꯅ ꯈꯜꯂꯨꯔꯤꯕ ꯑꯁꯤꯃꯛ ꯑꯩꯍꯥꯛ ꯅꯤꯡꯉꯝꯂꯛꯇꯦ꯫ ꯅꯪꯒ ꯑꯩꯒ ꯁ꯭ꯀꯨꯜ ꯑꯃꯠꯇꯗꯒꯤ ꯀꯣꯂꯦꯖ ꯐꯥꯎꯕ ꯇꯝꯃꯤꯟꯅꯔꯛꯏ꯫ ꯁꯥ ꯉꯥ ꯆꯥꯗꯕꯤ ꯂꯝꯕꯣꯏꯕꯤꯅꯤ꯫ ꯅꯟ ꯑꯣꯏꯒꯗꯧꯕꯅꯤ ꯍꯥꯏꯅ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯕꯨ ꯅꯣꯛꯅꯈꯤ꯫ ꯆꯥꯛꯆꯥ ꯇꯤꯟꯅꯗꯕꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯆꯦꯠꯅ ꯇꯤꯟꯅꯈꯤ꯫ ꯀꯣꯂꯦꯖ ꯀꯦꯔꯤꯌꯔ ꯂꯣꯏꯔꯛꯄꯗ ꯊꯥꯗꯣꯛꯅꯕ ꯉꯝꯅꯈꯤꯗꯗꯨꯅ ꯀꯌꯥ ꯀꯞꯃꯤꯟꯅꯈꯤ꯫ ꯅꯪꯗꯤ ꯀꯥꯎꯔꯝꯕꯁꯨ ꯌꯥꯔꯦ꯫ ꯅꯪꯒꯤꯗꯤ ꯏꯄꯥ ꯏꯃꯥ ꯏꯕꯨꯡ ꯂꯩ꯫ ꯑꯩꯒꯤꯗꯤ ꯅꯪꯅ ꯈꯪꯂꯤꯕꯗꯨ ꯃꯉꯥꯏ, ꯏꯆꯦ ꯑꯃꯇꯪꯒ ꯏꯃꯥ ꯄꯣꯛꯄꯤ ꯑꯕꯣꯛꯀ ꯂꯣꯏꯔꯦ꯫ ꯑꯩꯒꯤꯗꯃꯛ ꯍꯣꯠꯅꯕꯗ ꯏꯆꯦꯁꯨ ꯆꯍꯤ ꯂꯥꯟꯕꯥ ꯆꯥꯗꯕ ꯑꯃꯗ ꯑꯣꯡꯗꯨꯅ ꯃꯄꯨꯟꯁꯤ ꯂꯦꯜꯂꯤ꯫ ꯄꯨꯟꯁꯤꯒꯤ ꯏꯟꯈꯠꯂꯛꯄ ꯃꯇꯥꯡꯗ ꯅꯪꯒꯤ ꯋꯥ ꯊꯑꯣꯏꯔꯨꯗꯕꯗꯒꯤ ꯍꯤꯡꯆꯥꯕ ꯑꯃꯕꯨ ꯑꯩꯅ ꯃꯤꯅꯤ ꯍꯥꯏꯅ ꯊꯥꯖꯔꯨꯕꯗꯒꯤ ꯑꯩꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯈꯤꯕ, ꯏꯔꯣꯝꯗꯣꯝ ꯃꯥꯡꯖꯈꯤꯕ ꯅꯍꯥꯛ ꯃꯨꯟꯅ ꯈꯪꯏ꯫ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯃꯑꯣꯡꯗꯨꯗ ꯍꯥꯏꯈꯤꯕ ꯋꯥ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ, ꯌꯥꯝꯅ ꯆꯨꯝꯈ꯭ꯔꯕ꯫ ꯅꯍꯥꯛꯅ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯕꯃꯈꯩ ꯌꯥꯗꯨꯅ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯄꯨꯝꯕ ꯀꯠꯊꯣꯛꯂꯨꯕꯒꯤ ꯃꯍꯩꯅꯤ ꯅꯪꯅ ꯋꯥꯔꯤꯕꯗꯨ꯫ ꯅꯪꯅ ꯃꯥꯕꯨ ꯃꯍꯥꯛ ꯅꯪꯒꯤꯅꯤ, ꯅꯪꯒꯤꯗꯃꯛ ꯃꯍꯥꯛ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯟꯅ ꯁꯦꯟꯅꯔꯝꯂꯕꯗꯤ ꯃꯁꯤ ꯊꯣꯛꯂꯝꯂꯣꯏ ꯍꯥꯏꯈꯤ꯫ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯅꯤꯡꯂꯤꯕꯁꯨ꯫ ꯃꯥꯒꯤꯗꯃꯛ ꯃꯥꯒꯤ ꯄꯦꯟꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯠꯊꯣꯛꯄꯗꯨ ꯌꯥꯝꯅꯗꯤ ꯐꯖꯩ ꯍꯥꯏꯕꯕꯨ ꯃꯗꯨ ꯃꯤꯅꯝꯕꯅꯤ꯫ ꯑꯩꯒꯤ ꯑꯣꯏꯖꯕ ꯊꯥꯗꯣꯛꯄ ꯇꯥꯔꯕꯗꯤ ꯄꯨꯟꯁꯤ ꯑꯁꯤꯒꯤ ꯃꯍꯥꯎ ꯀꯔꯤꯁꯨ ꯂꯩꯐꯝ ꯊꯣꯛꯇꯦ꯫ ꯍꯤꯡꯂꯤꯕꯁꯤ ꯑꯩ ꯂꯩꯕꯗꯒꯤꯅꯤ, ꯑꯗꯨꯅ ꯑꯩꯒ ꯃꯔꯤ ꯐꯥꯡꯅꯕꯗꯨꯒꯤꯗꯃꯛꯁꯨ ꯑꯩ ꯂꯩꯕ ꯇꯥꯕꯅꯤ꯫ ꯑꯅꯤꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯇꯥꯏ꯫ ꯅꯍꯥꯛꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯖꯣꯟꯗ ꯁꯤꯟꯅꯊꯣꯛꯄꯒꯨꯝ ꯇꯧꯔꯤꯕꯗꯨ ꯈꯨꯗꯛꯇ ꯇꯣꯛꯀꯗꯧꯕꯅꯤ꯫ ꯃꯍꯥꯛ ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯨ, ꯀꯟꯅ ꯌꯥꯜꯂꯨ, ꯑꯗꯨꯒ ꯃꯍꯩ ꯅꯊꯟꯇꯅ ꯐꯪꯒꯗꯧꯕ ꯅꯠꯇꯦ, ꯅꯈꯣꯏ ꯑꯅꯤꯃꯛꯅ ꯐꯪꯃꯤꯟꯅꯒꯅꯤ꯫ ꯅꯪꯅ ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯃꯥꯡꯈ꯭ꯔꯕꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨ ꯂꯩꯍꯧꯕ ꯌꯥꯒꯗ꯭ꯔꯥ? ꯃꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ꯫ ꯑꯗꯨꯕꯨ ꯅꯪꯁꯨ ꯈꯜꯂꯨꯀꯣ, ꯑꯃꯔꯣꯝꯗ ꯍꯥꯏꯔꯕꯗꯤ ꯑꯩꯗꯤ ꯅꯪꯒꯨꯝꯕꯤ ꯅꯠꯇ꯭ꯔꯦ, ꯁꯥꯊꯤꯅ ꯂꯩꯈꯥ ꯇꯥꯔꯕꯤꯅꯤ꯫ ꯅꯪꯒꯤ ꯆꯠꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯁꯤꯟꯒꯅꯤ, ꯍꯌꯦꯡ ꯈꯪꯗꯦ ꯍꯪꯆꯤꯠ ꯈꯪꯗꯦ, ꯑꯊꯨꯕ ꯃꯇꯝꯗ꯫ ꯑꯣꯀꯦ, ꯒꯨꯗ ꯅꯥꯏꯠ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯆꯦꯠꯅ ꯀꯣꯟꯕꯤꯔꯦ꯫ ꯃꯥꯒꯤ ꯁꯝꯂꯥꯡ ꯃꯅꯝ ꯅꯝꯈꯤꯗꯕ ꯀꯨꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯅꯝꯗꯨ ꯑꯃꯨꯛ ꯋꯥꯏꯔꯔꯦ ꯏꯁꯥꯗ꯫ ꯃꯊꯣꯠ ꯀꯥꯔꯛꯉꯩ ꯃꯣꯂꯥꯡ ꯑꯃꯗ ꯄꯨꯟꯅ ꯌꯥꯇꯥꯃꯤꯟꯅ ꯏꯀꯥꯏ ꯍꯪꯒꯣꯏ ꯌꯥꯎꯗ ꯈꯣꯏꯈꯥꯛ ꯅꯥꯏꯗ ꯂꯣꯏꯅꯈꯤꯕꯤ ꯑꯗꯨꯉꯩꯒꯤ ꯔꯥꯏꯁꯣꯂꯥ ꯉꯁꯤꯇ ꯑꯃꯨꯛ ꯐꯪꯅꯕꯒꯨꯝ ꯈꯜꯂꯛꯏ꯫ ꯑꯩꯒꯤ ꯈꯣꯏꯖꯦꯡ ꯅꯨꯡꯖꯦꯡꯍꯜꯂꯕ ꯋꯥꯈꯜꯗ ꯑꯅꯧꯕ ꯃꯉꯥꯜ ꯑꯃ ꯐꯥꯎꯖꯤꯜꯂꯛꯂꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯅ ꯍꯪꯉꯤ, ꯔꯥꯏꯁꯣꯂꯥ, ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯑꯣꯏꯔꯦ꯫ ꯅꯪꯅ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕꯗꯣ ꯑꯩꯍꯥꯛ ꯈꯛ ꯀꯥꯎꯔꯣ꯫ ꯅꯪꯕꯨ ꯄꯨꯟꯁꯤ ꯑꯁꯤꯃ ꯑꯁꯨꯝꯅ ꯅꯊꯟꯇ ꯂꯦꯜꯂꯒꯗ꯭ꯔꯥ? ꯍꯤꯗꯦꯟ ꯇꯥꯐꯝ ꯇꯣꯔꯩ ꯑꯃꯗ ꯊꯦꯡꯅꯈꯤꯕ ꯏꯔꯩ ꯑꯗꯨꯗꯒꯤ ꯂꯥꯟꯊꯣꯛꯇꯅ ꯑꯗꯨꯝ ꯂꯩꯔꯒꯗ꯭ꯔꯥ? ꯏꯉꯛ ꯉꯛꯅ ꯌꯦꯡꯈꯠꯂꯛꯏ꯫ ꯑꯩꯒ ꯃꯤꯠ ꯆꯥꯅꯔꯕꯗ ꯃꯍꯥꯛ ꯅꯣꯛꯂꯛꯏ꯫ ꯑꯩꯕꯨꯔꯥ? ꯃꯥꯅꯤ, ꯅꯪꯕꯨꯅꯤ꯫ ꯅꯪꯒꯤ ꯋꯥꯅꯤ ꯏꯕꯦꯝꯃ꯫ ꯂꯃꯟ ꯑꯃꯨꯛꯇꯪꯗꯤ ꯈꯨꯝꯍꯟꯅꯤꯡꯉꯤ꯫ ꯅꯪꯕꯨ ꯂꯥꯏꯐꯗꯕꯤꯒꯨꯝ ꯁꯥꯟꯅꯈꯤꯕꯗꯨꯒꯤ ꯅꯍꯥꯛ ꯂꯥꯏꯐꯗꯕꯤ ꯅꯠꯇꯦ, ꯑꯍꯤꯡꯕ ꯃꯤꯅꯤ꯫ ꯅꯪꯅ ꯐꯖꯅ ꯂꯥꯠꯈꯤꯕ ꯀꯥꯂꯤꯒꯤ ꯂꯤꯡꯖꯦꯜ ꯊꯧꯅꯥ ꯄꯥꯡꯒꯜ ꯂꯩꯕꯤꯅꯤ ꯍꯥꯏꯕꯗꯨꯇꯪ ꯎꯠꯍꯟꯅꯤꯡꯉꯤ꯫ ꯑꯩꯕꯨꯁꯨ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ, ꯄꯨꯟꯁꯤꯕꯨ ꯃꯍꯩ ꯌꯥꯜꯍꯜꯂꯨ꯫ ꯅꯊꯟꯇ ꯃꯥꯡꯖꯒꯗꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯈꯪꯑꯣꯟ ꯑꯣꯟꯈꯤꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯀꯔꯤꯃꯠꯇ ꯈꯨꯝꯂꯝꯗꯅ ꯑꯩꯕꯨ ꯑꯃꯨꯛꯁꯨ ꯆꯦꯠꯅ ꯀꯣꯜꯂꯛꯏ꯫ ꯅꯥ ꯄꯠꯆꯤꯛꯅ ꯑꯩꯅ ꯍꯥꯏ, ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯍꯥꯎ ꯀꯔꯤꯒꯤ ꯇꯪꯂꯣꯏꯗꯧꯔꯤꯕꯅꯣ? ꯍꯣꯏ, ꯀꯣꯟꯅ ꯈꯟꯅꯁꯤ꯫
ꯅꯍꯥꯛ ꯋꯥꯔꯅꯤ ꯄꯣꯊꯥꯔꯨꯔꯣ ꯒꯨꯗ ꯅꯥꯏꯠ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯝ ꯆꯪꯍꯧꯔꯦ ꯃꯊꯪ ꯅꯤꯅꯤ ꯆꯟꯕꯗ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯌꯔ ꯇꯤꯀꯦꯠ ꯐꯪꯂꯗꯨꯅ ꯔꯥꯏꯁꯣꯂꯥꯅ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯑꯦꯔꯣꯗ꯭ꯔꯣꯝ ꯇꯥꯟꯅ ꯃꯥꯒꯤ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯊꯤꯟꯗꯣꯛꯄꯤꯔꯛꯂꯦ ꯗꯤꯜꯂꯤꯗꯒꯤ ꯄꯥꯏꯔꯛꯇꯨꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯑꯗꯨꯋꯥꯏꯗ ꯁꯤꯜꯆꯔ ꯌꯧꯔꯛꯂꯦ ꯈꯨꯗꯛꯇ ꯇꯦꯛꯁꯤ ꯑꯃꯗ ꯂꯥꯛꯇꯨꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯊꯨꯡꯂꯦ ꯁꯔꯛꯇꯒꯤ ꯐꯅ ꯁꯥꯡꯅ ꯀꯥꯈꯠꯂꯒ ꯂꯩꯕ ꯈꯨꯟꯒꯤ ꯈꯨꯟꯖꯤꯟꯃꯛꯇꯗ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯇꯥꯕ ꯑꯩꯈꯣꯏ ꯌꯨꯝꯅꯤ ꯍꯦꯛ ꯌꯦꯡꯈꯠꯈꯤꯕꯗ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯑꯉꯥꯟꯕ ꯊꯥꯎꯃꯩ ꯑꯃ ꯊꯥꯜꯂꯝꯕꯗꯨ ꯎꯔꯛꯏ ꯄꯨꯛꯅꯤꯡꯗ ꯑꯊꯨꯛꯄ ꯑꯃ ꯄꯣꯛꯂꯛꯏ ꯆꯤꯡꯉꯩ ꯅꯤꯡꯁꯤꯡꯂꯛꯏ ꯏꯄꯥ ꯃꯔꯥꯏꯊꯨꯡ ꯐꯠꯇꯕ ꯃꯤꯁꯛꯅꯤꯀꯣ ꯂꯨꯂꯨꯡꯄꯥꯎꯗ ꯍꯪꯉꯨꯏ ꯂꯨꯂꯨꯡ ꯀꯔꯤꯒꯤꯅꯣ ꯑꯉꯥꯟꯕ ꯊꯥꯎꯃꯩ ꯑꯃ ꯊꯥꯜꯂꯤꯕꯁꯤꯕꯣ ꯈꯪꯗꯦ ꯑꯣꯖꯥ ꯀꯔꯤꯒꯤꯅꯣ ꯑꯩ ꯌꯦꯡꯉꯨꯒꯦ ꯅꯥꯀꯦꯟ ꯏꯈꯣꯝꯂꯛꯄ ꯃꯇꯥꯡꯅꯤ ꯅꯣꯡ ꯊꯤꯜꯂꯤ ꯊꯤꯜꯂꯤ ꯆꯨꯕꯒ ꯁꯤꯊꯔꯛꯄꯒꯤ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯕꯒ ꯆꯠꯄ ꯃꯉꯝ ꯁꯥꯟꯗꯦ ꯑꯗꯨꯕꯨ ꯂꯨꯂꯨꯡ ꯃꯥꯡ ꯊꯥꯅ ꯆꯦꯟꯈꯠꯈ꯭ꯔꯦ ꯖꯣꯟꯅ ꯍꯥꯏ ꯅꯪꯒꯤ ꯈꯥꯎꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯂꯝꯕꯤꯁꯤ ꯌꯥꯝꯅ ꯅꯥꯜꯂꯤ ꯈꯥꯎꯗꯨ ꯃꯉꯣꯟꯗ ꯄꯤ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯈꯣꯡꯀꯥꯞ ꯋꯥꯏꯈꯠꯄ ꯏꯉꯝ ꯉꯝꯗꯦ ꯊꯛꯀꯠꯄ ꯑꯃꯒ ꯌꯥꯎꯕꯗꯨꯅ ꯑꯣꯏꯔ ꯃꯥꯜꯂꯤ ꯃꯥꯡ ꯊꯥꯅ ꯆꯦꯟꯈꯤꯕ ꯂꯨꯂꯨꯡꯄꯥꯎꯅ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯄꯗꯨ ꯎꯏ ꯏꯁꯥ ꯄꯨꯝꯕ ꯇꯅꯤꯛ ꯇꯅꯤꯛꯏ ꯃꯤꯠꯅ ꯌꯨꯝꯂꯣꯝꯗ ꯃꯥꯡꯒꯣꯜꯗ ꯂꯨꯂꯨꯡꯄꯥꯎꯒ ꯑꯩꯒꯤ ꯏꯕꯨꯡ ꯒꯥꯏꯔꯦꯝꯒ ꯊꯣꯛꯂꯛꯄꯗꯨ ꯍꯦꯛ ꯎꯔꯨꯕꯗ ꯑꯩꯍꯥꯛ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯂꯦ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯒꯥꯏꯔꯦꯝꯒꯤ ꯌꯨꯝ ꯏꯝꯐꯥꯜꯗꯅꯤ ꯁꯣꯏꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯕ ꯃꯥꯜꯂꯦ ꯃꯈꯣꯏ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛ ꯇꯥꯅ ꯀꯨꯝꯊꯔꯛꯂꯦ ꯑꯩꯈꯣꯏꯒꯤ ꯅꯥꯛ ꯌꯧꯔꯛꯄꯗ ꯒꯥꯏꯔꯦꯝꯅ ꯍꯥꯏꯔꯛꯏ ꯇꯥꯟ ꯆꯥꯅ ꯌꯧꯔꯛꯂꯦ ꯏꯄꯥ ꯌꯥꯝꯅ ꯀꯟꯅ ꯉꯝꯃꯨꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯔꯦ ꯅꯪꯕꯨꯇ ꯍꯪꯗꯨꯅ ꯂꯩꯔꯝꯂꯕꯅꯤ ꯈꯔ ꯐꯔꯦ ꯍꯥꯏꯕ ꯑꯣꯖꯥꯒꯤ ꯄꯣꯠꯇꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯂꯝꯕꯤꯁꯤ ꯆꯠꯄ ꯍꯩꯅꯔꯣꯏ ꯂꯨꯂꯨꯡꯅ ꯖꯣꯟꯅ ꯄꯨꯔꯤꯕ ꯁꯨꯠꯀꯦꯁ ꯍꯦꯟꯕꯦꯒ ꯂꯧꯏ ꯑꯩꯍꯥꯛ ꯏꯄꯥꯒꯤ ꯃꯅꯥꯛ ꯌꯧꯅꯤꯡꯕꯅ ꯈ꯭ꯔꯣ ꯈ꯭ꯔꯣ ꯈꯣꯠꯂꯤ ꯇꯥꯗꯒ ꯖꯣꯟꯒ ꯑꯅꯤꯅ ꯑꯩꯒꯤ ꯈꯨꯠ ꯌꯦꯠ ꯑꯣꯏ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯌꯨꯝ ꯌꯧꯔꯕꯗ ꯏꯃꯨꯡꯗ ꯏꯄꯥꯒꯤ ꯃꯅꯥꯛ ꯇꯥꯅ ꯆꯦꯟꯁꯤꯜꯂꯦ ꯇꯥꯗꯅ ꯑꯉꯥꯟꯕ ꯊꯥꯎꯃꯩꯗꯨ ꯄꯨꯁꯤꯜꯂꯛꯂꯦ ꯏꯄꯥꯅ ꯑꯩꯕꯨ ꯎꯕꯗ ꯏꯕꯦꯝꯃ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯐꯤꯡꯅ ꯍꯧꯒꯠꯀꯦ ꯂꯥꯛꯅꯩ ꯑꯩꯅ ꯆꯪꯁꯤꯟꯗꯨꯅ ꯏꯄꯥꯕꯨ ꯀꯣꯜꯂꯦ ꯏꯄꯥꯒꯤ ꯅꯥꯛꯇ ꯐꯝꯊꯔꯦ ꯖꯣꯟꯕꯨ ꯎꯕꯗ ꯍꯪꯕꯤꯔꯛꯏ ꯖꯣꯟ ꯅꯪꯁꯨ ꯐꯝꯃꯣ ꯂꯥꯎ ꯖꯣꯟꯅ ꯍꯪꯉꯤ ꯏꯄꯥ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯦꯗꯅ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯅꯪꯁꯨ ꯐꯔꯦꯗꯅ ꯐꯔꯦ ꯏꯄꯥ ꯏꯕꯦꯝꯃ ꯖꯣꯟꯒꯤ ꯆꯥ ꯂꯣꯟꯕꯤꯌꯨ ꯃꯍꯥꯛ ꯋꯥꯔꯝꯃꯅꯤ ꯏꯃꯥꯅ ꯈꯨꯝꯃꯤ ꯑꯩꯅ ꯂꯣꯟꯒꯦ ꯍꯣꯠꯅꯔꯤ ꯗꯣꯛꯇꯔꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯉꯤ ꯏꯄꯥ ꯄꯣꯊꯥꯕꯤꯌꯨ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯋꯥꯗꯦ ꯖꯣꯟꯁꯨ ꯃꯁꯥ ꯐꯔꯦ ꯏꯃꯥ ꯏꯄꯥꯕꯨ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯆꯥꯈ꯭ꯔꯦ ꯃꯍꯤ ꯃꯅꯥꯏ ꯉꯥꯛꯇ ꯄꯤꯖꯧ ꯍꯥꯏ ꯗꯣꯛꯇꯔꯅ ꯍꯥꯏꯕꯗꯨ ꯇꯧꯕ ꯇꯥꯔꯦꯗꯅ ꯏꯄꯥ ꯑꯩꯈꯣꯏ ꯂꯥꯛꯂꯦ ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯠꯅꯒꯅꯤ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯇꯥꯗ ꯊꯥꯎꯃꯩꯁꯤ ꯃꯄꯥꯟꯗ ꯑꯩ ꯄꯨꯊꯣꯛꯀꯦ ꯗꯣꯛꯇꯔ ꯂꯥꯛꯂꯝꯕꯗꯒꯤ ꯊꯤꯟꯗꯣꯛꯂꯨꯕꯅꯤ ꯃꯨꯠꯊꯠꯂꯕꯁꯨ ꯌꯥꯔꯦ ꯇꯥꯗꯅ ꯊꯥꯎꯃꯩꯗꯨ ꯃꯄꯥꯟꯂꯣꯝꯗ ꯄꯨꯊꯣꯛꯈ꯭ꯔꯦ ꯏꯃꯥꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯑꯩ ꯅꯠꯇꯅ ꯃꯈꯣꯏ ꯃꯌꯥꯝꯃꯛ ꯆꯥꯛꯁꯪ ꯀꯥꯔꯣꯝꯗ ꯆꯪꯅꯈ꯭ꯔꯦ ꯑꯩꯅ ꯏꯄꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛ ꯐꯅ ꯌꯥꯝꯅ ꯃꯌꯦꯡ ꯇꯥꯔꯝꯂꯦ ꯃꯥꯒꯤ ꯃꯈꯣꯡ ꯑꯅꯤꯗꯨ ꯁꯤꯠ ꯅꯥꯜꯂꯒ ꯑꯩꯅ ꯍꯥꯏ ꯏꯄꯥ ꯏꯃꯥꯅ ꯍꯦꯛ ꯍꯦꯛ ꯁꯛꯈꯤꯕ ꯅꯥꯎꯁꯨꯝ ꯏꯁꯩ ꯏꯄꯥꯅ ꯄꯥꯝꯖꯕꯗꯨ ꯑꯩ ꯁꯛꯀꯦ ꯇꯨꯝꯕ ꯊꯦꯝꯁꯤ ꯁꯛꯎ ꯏꯆꯥꯅ ꯁꯛꯄꯗꯨ ꯇꯥꯒꯦ ꯑꯩꯅ ꯁꯣꯟꯊꯥꯡꯅꯅ ꯃꯦꯡꯂꯕ ꯈꯣꯟꯊꯣꯛꯇ ꯏꯁꯩꯗꯨ ꯁꯛꯏ ꯕꯩꯂꯣ ꯕꯩꯂꯣ ꯕꯩꯂꯤꯟ ꯂꯤꯂꯣ ꯇꯥꯎꯈꯣꯜꯂꯣꯡ ꯊꯣ ꯇꯝꯇ ꯃꯩꯂꯣ ꯕꯩꯀ ꯅꯩꯂꯣ ꯕꯩꯀ ꯊꯨꯝꯂꯣ ꯕꯩꯂꯣ ꯕꯩꯂꯣ ꯕꯩꯂꯤꯟ ꯂꯤꯂꯣ ꯏꯄꯥꯅ ꯍꯥꯏꯔꯛꯏ ꯏꯆꯥꯅ ꯁꯛꯄ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯁꯛꯎ ꯏꯄꯥ ꯇꯥꯒꯦ ꯅꯪꯒꯤ ꯈꯟꯕꯗ ꯏꯄꯥ ꯌꯥꯝꯅ ꯋꯥꯔꯨꯔꯦ ꯍꯧꯖꯤꯛꯇꯤ ꯏꯄꯥꯒꯤ ꯑꯋꯥꯕ ꯀꯣꯛꯂꯦ ꯏꯄꯥ ꯄꯣꯊꯥꯒꯦ ꯁꯛꯎ ꯏꯄꯥ ꯇꯥꯒꯦ ꯑꯩꯅ ꯏꯁꯩꯗꯨ ꯂꯣꯏꯔꯣꯏ ꯑꯁꯨꯝ ꯅꯦꯝꯅ ꯁꯛꯄꯒ ꯂꯣꯏꯅꯅ ꯏꯄꯥꯒꯤ ꯃꯈꯣꯡꯗꯨ ꯅꯣꯏꯕꯤ ꯃꯍꯥꯛ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯜꯂꯛꯏ ꯑꯁꯨꯝ ꯇꯨꯝꯊꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯍꯥꯛ ꯆꯥꯛꯁꯪꯂꯣꯝꯗ ꯆꯠꯂꯦ
ꯃꯈꯣꯏ ꯃꯌꯥꯝ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯅꯔꯝꯕꯗꯒꯤ ꯑꯩꯕꯨ ꯎꯕꯗ ꯏꯃꯥꯅ ꯐꯨꯡ ꯐꯨꯡ ꯁꯥꯔꯕ ꯆꯥ ꯀꯞ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏ ꯅꯪꯒꯤ ꯏꯄꯥꯗ ꯇꯥꯛꯂꯝꯕ꯭ꯔꯥ ꯃꯍꯥꯛ ꯇꯨꯝꯊꯍꯧꯔꯦ ꯑꯣ ꯌꯥꯝ ꯐꯔꯦ ꯅꯪꯒ ꯖꯣꯟꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯇ ꯍꯪꯗꯨꯅ ꯂꯩꯔꯝꯂꯕꯅꯤ ꯅꯈꯣꯏ ꯃꯑꯣꯡ ꯆꯥꯅ ꯌꯧꯔꯛꯄ ꯌꯥꯝꯅ ꯐꯔꯦ ꯖꯣꯟꯁꯨ ꯋꯥꯔꯝꯂꯒꯅꯤ ꯃꯥꯒꯤ ꯄꯣꯊꯥꯅꯕ ꯈꯔ ꯁꯦꯝ ꯁꯥꯕꯤꯔꯨ ꯑꯩꯍꯥꯛ ꯅꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯒꯦ ꯂꯨꯂꯨ ꯅꯪꯁꯨ ꯆꯥꯈꯣ ꯅꯌꯥꯝꯕꯕꯨ ꯊꯤꯜꯍꯟꯒꯦ ꯏꯃꯥ ꯑꯩꯒꯤꯗꯤ ꯍꯥꯞꯄꯨꯔꯅꯨ ꯏꯃꯥꯅ ꯉꯥꯏꯔꯝꯒꯅꯤ ꯑꯩꯍꯥꯛ ꯆꯠꯈ꯭ꯔꯒꯦ ꯊꯤꯟꯗ꯭ꯔꯕꯁꯨ ꯌꯥꯏ ꯑꯩꯅ ꯍꯥꯏ ꯆꯨꯝꯃꯤ ꯏꯃꯥꯅ ꯉꯥꯏꯔꯝꯒꯅꯤ ꯇꯥꯗꯅ ꯈꯔ ꯊꯤꯟꯕꯤꯔꯨ ꯑꯩ ꯊꯤꯟꯒꯦ ꯆꯥꯛꯇꯣ ꯍꯌꯦꯡ ꯆꯥꯁꯤ ꯉꯁꯤꯗꯤ ꯏꯃꯥꯅ ꯄꯤꯖꯅꯤꯡꯂꯝꯒꯅꯤ ꯑꯩꯒ ꯖꯣꯟꯒꯅ ꯃꯥꯕꯨ ꯃꯥꯡꯒꯣꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤꯔꯒ ꯇꯥꯗꯅ ꯑꯉꯥꯟꯕ ꯊꯥꯎꯃꯩꯗꯨ ꯄꯨꯗꯨꯅ ꯂꯨꯂꯨꯡꯕꯨ ꯊꯤꯟꯕꯤꯔꯨꯅꯤ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯉꯥꯏꯔꯕꯗ ꯑꯩꯅ ꯏꯃꯥꯗ ꯍꯪꯉꯤ ꯏꯄꯥꯅ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯍꯥꯟꯅꯒꯤ ꯑꯗꯨꯔ ꯃꯥꯅꯤ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯍꯥꯏꯕꯗꯨ ꯋꯥ ꯉꯥꯡꯕ ꯉꯝꯃꯨꯗ꯭ꯔꯕꯅꯤ ꯅꯈꯣꯏꯅ ꯑꯥꯗ ꯂꯩꯈ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯄꯣꯊꯥꯐꯝ ꯈꯪꯉꯨꯗ꯭ꯔꯦ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯃꯩꯇꯩ ꯆꯤꯡꯃꯤ ꯀꯌꯥ ꯂꯥꯛꯇꯨꯅ ꯅꯈꯣꯏ ꯀꯗꯥꯏ ꯆꯠꯈꯤ ꯀꯔꯤꯒꯤ ꯆꯠꯈ꯭ꯔꯤꯕꯅꯣ ꯍꯪꯕꯒ ꯈꯣꯠꯄꯒ ꯊꯅꯥꯅ ꯃꯔꯣꯜ ꯑꯃ ꯂꯥꯛꯈ꯭ꯔꯤꯕ ꯐꯥꯒꯅꯤ ꯄꯨꯟꯒꯅꯤ ꯍꯥꯏꯔꯛꯈ꯭ꯔꯤꯕ ꯃꯇꯥ ꯑꯃ ꯇꯧꯈ꯭ꯔꯕꯅꯤ ꯃꯁꯥꯒ ꯍꯥꯟꯅ ꯈꯔ ꯃꯎ ꯆꯣꯛꯇꯨꯅ ꯂꯩꯕꯒ ꯑꯗꯨꯗꯒꯤꯁꯨ ꯑꯌꯥꯝꯕ ꯄꯥꯈꯠꯈꯤꯕ ꯃꯥꯜꯂꯤ ꯅꯕꯨꯡꯅ ꯄꯥꯎꯁꯤ ꯇꯥꯕꯗꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯁꯤꯗ ꯂꯩꯔꯕꯅꯤ ꯅꯅꯝ ꯃꯈꯣꯏꯁꯨ ꯉꯔꯥꯡꯗ ꯃꯍꯟꯈ꯭ꯔꯤ ꯁꯤꯔꯒꯗ꯭ꯔꯥ ꯅꯨꯡꯁꯥ ꯊꯤꯅꯔꯨꯔꯕꯅꯤ ꯖꯣꯟꯅ ꯏꯃꯥ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯒꯤ ꯏꯔꯝꯒꯤꯗꯃꯛꯅꯤ ꯃꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯅ ꯏꯄꯥꯕꯨ ꯏꯝꯐꯥꯜꯗ ꯄꯨꯔꯒ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯒꯅꯤ ꯑꯩ ꯏꯃꯥ ꯍꯣꯏꯒꯤ ꯂꯃꯟ ꯇꯣꯜꯂꯤ ꯏꯆꯥꯁꯤꯗꯤ ꯀꯔꯤꯒꯤ ꯂꯃꯟ ꯇꯣꯜꯂꯨꯒꯅꯤ ꯑꯃꯒꯤ ꯑꯋꯥꯕꯗ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯤꯑꯣꯏꯕꯒꯤ ꯃꯊꯧꯅꯤ ꯅꯪꯗꯤ ꯑꯇꯣꯞꯄ ꯑꯃꯁꯨ ꯅꯠꯇ꯭ꯔꯦ ꯏꯆꯥꯅꯨꯄꯤꯒꯤ ꯃꯄꯨꯔꯣꯏꯕꯅꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨꯅꯤ ꯅꯪꯅ ꯅꯁꯥ ꯅꯎ ꯐꯗꯨꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯅꯍꯥꯛ ꯈꯪꯂꯣꯏ ꯑꯩꯈꯣꯏꯒꯤ ꯔꯣꯖꯤꯁꯦ ꯃꯌꯨꯝ ꯄꯥꯜꯂꯨ ꯍꯥꯏꯕ ꯌꯥꯗꯅ ꯂꯩꯔꯛꯄꯅꯤ ꯃꯄꯥꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕꯗꯒꯤ ꯃꯕꯨꯡꯅ ꯏꯝꯐꯥꯜꯗ ꯂꯩꯈꯤꯕꯒ ꯃꯍꯥꯛ ꯃꯄꯥꯒ ꯑꯩꯒ ꯑꯅꯤꯒꯤꯗꯃꯛ ꯌꯨꯝꯁꯤꯗ ꯂꯩꯔꯒꯅꯤ ꯍꯥꯏꯗꯨꯅꯇ ꯂꯩꯈ꯭ꯔꯕꯅꯤ ꯃꯕꯨꯡꯅ ꯑꯩꯈꯣꯏꯕꯨ ꯃꯥꯒꯤꯗ ꯆꯠꯂꯁꯤ ꯀꯌꯥ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯅꯪꯒꯤ ꯏꯄꯥꯅ ꯃꯐꯝꯁꯤꯗ ꯁꯤꯒꯅꯤ ꯏꯄꯥ ꯏꯄꯨꯒꯤ ꯃꯪꯗ ꯇꯤꯟꯒꯅꯤ ꯁꯤꯈꯥꯡ ꯈꯥꯡꯂꯛꯏ ꯃꯔꯛꯁꯤꯗ ꯏꯃꯥꯅ ꯇꯧꯐꯝ ꯈꯪꯗꯅ ꯈꯥꯡꯂꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯕꯛ ꯁꯥ ꯇꯤꯟꯅꯔꯨꯕꯅꯔ ꯃꯥꯒꯤ ꯂꯥꯏꯕꯛꯅꯔ ꯅꯪꯒꯤꯅꯔ ꯔꯣꯖꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯔꯦ ꯑꯗꯨꯕꯨ ꯖꯣꯟ ꯀꯣꯛꯀꯅꯤ ꯊꯥꯖꯔꯨꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯑꯃ ꯅꯪꯅ ꯀꯣꯛꯄꯤꯔꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯏꯄꯥꯒꯤ ꯃꯕꯨꯛꯇ ꯅꯤꯡꯀꯣꯛ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯗꯨꯝ ꯃꯔꯩꯔꯤ ꯃꯗꯨ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ ꯔꯣꯖꯤꯁꯨ ꯇꯥꯖꯁꯅꯨ ꯔꯣꯖꯤ ꯆꯤꯡꯗ ꯇꯣꯡꯕꯤꯅꯤ ꯀꯕꯨꯏꯅꯤ ꯅꯍꯥꯛꯅ ꯃꯩꯇꯩꯅꯤ ꯇꯝꯗ ꯄꯣꯛꯄꯅꯤ ꯙꯔꯃ ꯇꯤꯟꯅꯗꯦ ꯁꯥꯖꯠ ꯋꯥꯉꯥꯡ ꯆꯠꯅꯕꯤ ꯆꯛꯆꯥ ꯇꯤꯟꯅꯗꯦ ꯃꯩꯇꯩꯅ ꯑꯩꯈꯣꯏꯒ ꯆꯥꯔꯧ ꯃꯧꯔꯧꯅꯕ ꯄꯥꯝꯗꯦ ꯃꯩꯇꯩ ꯅꯨꯄꯥꯁꯤꯡꯅ ꯂꯧꯕꯤꯔꯒ ꯃꯆꯥ ꯄꯣꯛꯅꯔꯕ ꯐꯥꯎꯕꯗ ꯊꯥꯗꯣꯛꯄꯤꯔꯝꯕ ꯆꯤꯡꯃꯤ ꯅꯤꯉꯣꯜ ꯀꯌꯥ ꯃꯐꯝꯁꯤꯗ ꯂꯩ ꯃꯐꯝꯁꯤꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯂꯥꯛꯄ ꯀꯌꯥꯅ ꯃꯈꯣꯏꯕꯨ ꯂꯧꯕ ꯃꯈꯩ ꯂꯧꯕꯤꯔꯒ ꯇꯨꯃꯤꯟ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯇꯧꯏ ꯅꯨꯄꯤꯗꯨꯗ ꯅꯠꯇꯦ ꯃꯆꯥꯗꯨꯕꯨ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯈꯤꯗꯦ ꯃꯩꯇꯩ ꯑꯣꯏꯅ ꯍꯥꯏꯕ ꯉꯝꯗꯕꯗꯒꯤ ꯆꯤꯡꯃꯤ ꯑꯣꯏꯅ ꯂꯩꯕ ꯇꯥꯈꯤ ꯅꯍꯥꯛꯅ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯑꯗꯨꯝꯅ ꯆꯠꯈꯤꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯊꯤꯕ ꯐꯥꯎꯕ ꯌꯥꯎꯈꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯅꯤꯡꯕ ꯀꯥꯏꯅ ꯍꯜꯂꯛꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡ ꯏꯃꯥꯗ ꯇꯝꯈꯤ ꯃꯁꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯃꯛꯇꯗ ꯊꯣꯛꯂꯔꯦ ꯀꯔꯤ ꯊꯣꯛꯂꯒꯗꯒꯦ ꯃꯍꯥꯛ ꯁꯣꯏꯗꯅ ꯈꯜꯂꯝꯒꯅꯤ ꯏꯃꯥ ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯃꯇ ꯆꯤꯡꯅꯕꯤꯒꯅꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯁꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯈꯪꯗ꯭ꯔꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯑꯩꯒꯤ ꯔꯣꯖꯤꯕꯨ ꯀꯩꯗꯧꯉꯩꯗ ꯊꯥꯗꯣꯛꯂꯣꯏ ꯑꯩꯅ ꯉꯁꯤ ꯃꯤ ꯑꯣꯏꯅ ꯍꯤꯡꯂꯤꯕꯁꯤ ꯀꯅꯥꯒꯤ ꯃꯄꯥꯟꯗꯒꯤꯅꯣ ꯏꯃꯣꯇꯣꯝꯕ ꯁꯤꯈ꯭ꯔꯕꯅꯤ ꯍꯤꯡꯂꯤꯕ ꯖꯣꯟ ꯃꯥꯒꯤꯅꯤ ꯑꯩꯍꯥꯛ ꯈꯪꯉꯤ ꯑꯩꯒꯤ ꯏꯕꯥꯏꯅꯁꯨ ꯗꯤꯜꯂꯤꯗ ꯂꯩꯔꯤꯉꯩꯗ ꯋꯥꯐꯝꯁꯤꯃꯛ ꯍꯥꯏꯈꯤ ꯑꯩꯅ ꯃꯗꯨꯗ ꯀꯔꯤ ꯈꯨꯝꯈꯤ ꯔꯣꯖꯤ ꯇꯥꯕꯅꯤ ꯃꯍꯥꯛ ꯑꯩꯒꯤ ꯋꯥꯗꯨ ꯊꯥꯖꯔꯝꯗꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯨ ꯑꯩꯒꯤ ꯍꯣꯡꯂꯔꯣꯏꯗꯕ ꯋꯥꯁꯛꯅꯤ ꯏꯕꯥꯏ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯆꯦ ꯂꯧꯕ ꯏꯕꯥꯏ ꯑꯩꯅ ꯔꯣꯖꯤꯕꯨ ꯂꯧꯕꯁꯤ ꯏꯆꯦꯅ ꯄꯥꯝꯃꯣ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯆꯨꯝꯃꯤ ꯑꯩꯍꯥꯛ ꯊꯥꯏꯅꯒꯤ ꯆꯠꯅꯕꯤꯗ ꯆꯞ ꯌꯨꯡꯅ ꯄꯥꯝꯖꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯤ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯏꯆꯦꯝ ꯑꯁꯤꯇ ꯃꯉꯥꯏꯔꯕꯅꯤ ꯏꯄꯥ ꯏꯃꯥ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯑꯩꯁꯦ ꯌꯥꯝꯅ ꯄꯤꯗꯣꯜꯂꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯏꯄꯥꯅ ꯑꯩꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯔꯝꯃꯤ ꯏꯆꯦꯝꯁꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯏꯃꯨꯡꯒꯤ ꯃꯧꯅꯤ ꯑꯩꯕꯨ ꯃꯤ ꯑꯣꯏꯍꯟꯕꯤꯔꯛꯄꯁꯤ ꯃꯍꯥꯛꯅꯅꯤ ꯃꯍꯥꯛ ꯑꯩꯒꯤ ꯏꯄꯥꯅꯤ ꯏꯃꯥꯅꯤ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ ꯑꯩꯁꯦ ꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯕꯁꯨ ꯌꯥꯔꯕꯅꯤ ꯃꯍꯥꯛꯅ ꯑꯩꯕꯨ
ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯇꯥꯕꯤ ꯔꯣꯖꯤꯕꯨ ꯀꯩꯗꯧꯉꯩꯗꯁꯨ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯉꯝꯂꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯍꯥꯛ ꯃꯥꯒꯤ ꯃꯧꯄ꯭ꯋꯥ ꯅꯠꯇ꯭ꯔꯦꯗꯅ꯫ ꯃꯗꯨꯕꯨ ꯍꯧꯅꯕ ꯁꯥꯖꯠꯂꯅꯦ ꯖꯣꯟ? ꯅꯨꯄꯤ ꯑꯃꯒꯤꯗꯃꯛ ꯃꯄꯥ ꯃꯃꯥ ꯁꯛꯂꯕꯤ ꯅꯆꯦꯝꯕꯨ ꯀꯔꯝꯅ ꯃꯆꯥ ꯁꯛꯂꯕ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕꯤ ꯊꯋꯥꯏ ꯀꯟꯕꯤꯈ꯭ꯔꯕꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯕꯁꯤꯗ ꯍꯧꯅꯕ ꯋꯥ ꯑꯣꯏꯒꯗ꯭ꯔꯥ ꯏꯃꯥ? ꯏꯃꯥꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯃꯨꯒꯦ ꯖꯣꯟ? ꯑꯩꯒꯤ ꯔꯣꯖꯤꯒꯤ ꯃꯔꯥꯏꯕꯛꯇ ꯀꯔꯤ ꯇꯝꯂꯝꯕꯒꯦ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯇꯥꯗ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯋꯥ ꯃꯈꯥ ꯇꯥꯅꯈꯤꯗ꯭ꯔꯦ꯫ ꯇꯥꯗꯅ ꯍꯪꯂꯛꯏ, ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯔꯥ ꯏꯃꯥ? ꯑꯉꯥꯡꯁꯤꯡ ꯌꯥꯝꯅ ꯋꯥꯔꯒꯅꯤ꯫ ꯖꯣꯟ, ꯅꯍꯥꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯆꯣ꯫ ꯔꯣꯖꯤ, ꯖꯣꯟꯒꯤ ꯄꯣꯊꯥꯅꯕ ꯁꯦꯝ ꯁꯥꯔꯕ꯭ꯔꯥ? ꯑꯩꯁꯨ ꯄꯣꯊꯥꯅꯤꯡꯂꯦ꯫ ꯂꯨꯂꯨꯡꯄꯥꯎꯒꯤ ꯃꯃꯥꯅ ꯀꯌꯥꯗ ꯍꯔꯥꯎꯈꯤ꯫ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯪꯒ ꯎꯅꯔꯒꯅꯤ ꯍꯥꯏꯍꯧꯕꯅꯤ꯫ ꯑꯩꯒ? ꯍꯣꯏ, ꯅꯪꯒ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯒ ꯑꯣꯏꯅꯤ? ꯑꯩꯍꯥꯛ ꯖꯣꯟꯒꯤ ꯄꯣꯊꯥꯅꯕ ꯁꯦꯝ ꯁꯥꯔꯨꯒꯦ ꯂꯥꯛꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯀꯥ ꯇꯥꯅ ꯌꯦꯡꯉꯨꯕꯗ ꯃꯥꯒꯤ ꯐꯃꯨꯡꯅꯤ ꯍꯥꯏꯅ ꯁꯦꯝꯈꯤꯕꯗꯨ ꯍꯥꯟꯅꯒꯤ ꯑꯗꯨꯝꯅ ꯏꯀꯥꯏ ꯀꯥꯏꯗꯅ ꯂꯩꯔꯝꯂꯦ꯫ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯀꯟꯊꯣꯛꯇꯨꯅ ꯀꯥꯡꯈꯟ ꯊꯥꯗꯨꯅ ꯁꯦꯝ ꯁꯥꯖꯤꯜꯂꯝꯂꯒ ꯆꯥꯛꯁꯪꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯖꯣꯟ, ꯇꯥꯗꯒ ꯀꯔꯤ ꯋꯥꯔꯤꯅꯣ ꯈꯪꯗꯦ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯣꯝꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯆꯪꯂꯦ꯫ ꯑꯩꯈꯣꯏꯅ ꯗꯤꯜꯂꯤꯗ ꯂꯩꯔꯤꯉꯩꯗ ꯊꯣꯛꯈꯤ ꯍꯥꯏꯅ ꯃꯥꯅ ꯄꯟꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝ ꯌꯥꯝꯅ ꯍꯪꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯖꯣꯟꯒꯤ ꯃꯃꯥꯡꯗ ꯍꯪꯕ ꯉꯝꯗ꯭ꯔꯦ꯫ ꯆꯤꯡ ꯂꯝꯕꯤꯗ ꯒꯥꯔꯤꯗ ꯁꯥꯡꯅ ꯇꯣꯡꯂꯛꯄꯒꯤ ꯋꯥꯕꯅ ꯍꯛꯆꯥꯡꯁꯤ ꯏꯃꯨꯟ ꯃꯨꯜꯂꯤ꯫ ꯊꯣꯡ ꯊꯥꯛꯄꯒꯤ ꯃꯈꯣꯟꯗꯨꯅ ꯅꯥꯎꯁꯨꯝ ꯏꯁꯩꯗꯨ ꯃꯉꯥꯏꯔꯦ꯫ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯔꯛꯄꯗ ꯃꯪꯐꯥꯎꯅꯕꯒꯨꯝ ꯇꯧꯏ꯫ ꯖꯣꯟꯒ ꯇꯥꯗꯒ ꯑꯅꯤꯒꯤ ꯆꯥꯅꯅꯕ ꯆꯥꯛꯂꯨꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯤꯒꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯊꯦꯟꯒꯠꯂꯦ꯫ ꯃꯈꯣꯏ ꯍꯧꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯅꯕ ꯑꯩꯈꯣꯏ ꯈꯔ ꯀꯣꯟꯅ ꯆꯥꯁꯤ ꯉꯥꯏꯔꯤ꯫ ꯆꯥꯕ ꯂꯣꯏꯔꯒ ꯑꯅꯤꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ꯫ ꯏꯃꯥꯅ ꯑꯩꯒ ꯆꯥꯃꯤꯟꯅꯍꯧꯔꯦ꯫ ꯆꯥꯕ ꯂꯣꯏꯔꯛꯄꯗ ꯏꯃꯥꯅ ꯑꯩꯕꯨ ꯄꯣꯊꯥꯔꯨꯔꯣ ꯇꯥꯜꯂꯛꯏ꯫ ꯑꯩꯅ ꯏꯄꯥꯗꯨ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯌꯦꯡꯂꯝꯂꯒ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯄꯣꯊꯥꯔꯒꯦ ꯂꯥꯛꯂꯦ꯫ ꯑꯩꯅ ꯆꯪꯈꯤꯕꯗ ꯖꯣꯟ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯇꯨꯝꯊꯔꯝꯂꯦ꯫ ꯃꯊꯪ ꯅꯨꯃꯤꯠ ꯅꯣꯡꯉꯥꯟꯕꯗ ꯏꯄꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯃꯛꯄꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯥ ꯊꯛꯃꯤꯟꯅꯁꯤ ꯀꯧꯁꯤꯜꯂꯦ꯫ ꯃꯥꯅ ꯍꯥꯏ, ꯖꯣꯟ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯌꯨꯝ ꯌꯧꯔꯒꯗꯧꯕꯅꯤ꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯏꯄꯥꯗ ꯑꯗꯨꯒ ꯍꯥꯏꯌꯨ꯫ ꯏꯄꯥꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯅꯣꯡꯃ ꯅꯤꯅꯤ ꯌꯦꯡꯂꯒ ꯆꯠꯀꯦ ꯅꯤꯡꯂꯤ꯫ ꯔꯣꯖꯤꯁꯨ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯀꯅꯤ꯫ ꯔꯣꯖꯤ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯅꯨꯄꯤꯅꯤ꯫ ꯅꯪꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅꯤ꯫ ꯏꯄꯥꯅ ꯏꯁꯥ ꯀꯜꯂꯝꯕ ꯊꯣꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯕꯅꯤ꯫ ꯑꯩꯗꯤ ꯏꯄꯥꯡꯒꯜ ꯁꯣꯜꯂꯦ꯫ ꯃꯕꯨꯡ ꯑꯃꯗꯤ ꯂꯩ ꯍꯥꯏꯕꯕꯨ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯗꯗꯤ ꯃꯍꯥꯛ ꯑꯉꯥꯡꯅꯤ, ꯃꯥꯒꯤ ꯃꯇꯤꯛ ꯅꯠꯇꯦ꯫ ꯅꯪꯅ ꯔꯣꯖꯤꯕꯨ ꯄꯨꯕꯗ ꯀꯅꯥꯁꯨ ꯊꯤꯡꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯋꯥ ꯑꯃꯇꯪꯗꯤ ꯍꯥꯟꯅ ꯈꯪꯕꯅ ꯆꯨꯝꯃꯣꯏꯗ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ? ꯖꯣꯟꯅ ꯍꯪꯉꯤ꯫ ꯃꯈꯣꯏꯅ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯔꯥ? ꯌꯥꯕꯤꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯌꯥꯕꯤꯔꯝꯕ ꯑꯣꯏꯁꯅꯨ꯫ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯖꯥꯠ ꯇꯤꯟꯅꯗꯦ꯫ ꯅꯪꯒ ꯃꯥꯒ ꯂꯨꯍꯣꯡꯈꯤꯕꯁꯨ ꯃꯈꯣꯏ ꯈꯪꯗꯦ꯫ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯅꯪꯒ ꯂꯨꯍꯣꯡꯂꯦ ꯍꯥꯏꯕꯁꯤꯃꯇꯪꯗꯤ ꯍꯥꯟꯅ ꯈꯪꯍꯟꯕ ꯆꯨꯝꯕ꯭ꯔꯥ? ꯏꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯎꯗꯨꯁꯨ ꯑꯩꯅ ꯍꯥꯏꯔꯨꯕ ꯇꯥꯕꯅꯤꯅ ꯑꯩꯅ ꯔꯣꯖꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒ ꯃꯈꯣꯏꯗ ꯈꯪꯍꯜꯂꯨꯔꯕꯁꯨ ꯌꯥꯏ꯫ ꯋꯥ ꯑꯃꯅ ꯑꯩꯒꯤꯗꯤ ꯏꯆꯦꯝ ꯑꯃ ꯅꯠꯇꯅ ꯂꯩꯖꯗꯦ꯫ ꯏꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯑꯇꯩ ꯃꯔꯤ ꯃꯇꯥ ꯌꯥꯝꯅ ꯂꯩꯗꯦ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯒꯥꯔꯖꯤꯌꯟꯗꯤ ꯑꯩꯒꯤ ꯏꯆꯦ ꯑꯗꯨꯇꯅꯤ꯫ ꯏꯕꯥꯏꯗꯤ? ꯍꯣꯏ, ꯏꯕꯥꯏꯁꯨ ꯂꯩ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯗꯤꯜꯂꯤꯗ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ ꯌꯨꯝ ꯌꯧꯔꯝꯂꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫ ꯔꯣꯖꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯈꯪꯂꯕꯅꯤ꯫ ꯃꯥꯅꯕꯨꯗꯤ ꯏꯆꯦꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯝꯂꯣꯏ ꯍꯥꯏꯈꯤ꯫ ꯃꯗꯨ ꯃꯥꯒꯤ ꯋꯥꯅꯤ꯫ ꯏꯆꯦꯗꯨ ꯑꯩꯅ ꯍꯥꯏꯖꯕꯗ ꯁꯣꯏꯗꯅ ꯌꯥꯕꯤꯒꯅꯤ꯫ ꯀꯔꯤꯁꯨ ꯆꯤꯡꯅꯕꯤꯒꯅꯨ꯫ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯌꯥꯗ꯭ꯔꯥ? ꯏꯃꯥꯅ ꯖꯣꯟꯗ ꯌꯦꯡꯂꯒ ꯏꯪꯒꯤꯠ ꯑꯃ ꯇꯧꯈꯤꯕꯒꯨꯝ ꯎꯏ꯫ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯃꯥꯒ ꯑꯩꯈꯣꯏꯒ ꯂꯩꯐꯝ ꯇꯤꯟꯅꯗꯦ꯫ ꯑꯩꯅ ꯗꯣꯛꯇꯔ ꯈꯅꯥꯗ ꯂꯩꯕꯅꯤ꯫ ꯃꯥꯅ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯄꯅꯤ꯫ ꯆꯠꯃꯤꯟꯅꯁꯤꯗꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯕꯨ ꯄꯥꯎꯗꯨ ꯐꯥꯎꯗꯣꯛꯅꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯔꯣꯖꯤꯒꯤ ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ꯫ ꯏꯄꯥꯅ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯇꯥꯗ ꯒꯥꯏꯔꯦꯝꯒ ꯂꯣꯏꯅꯅ ꯆꯠꯈꯤꯒꯦ꯫ ꯍꯥꯏꯌꯨ ꯏꯕꯦꯝꯃ, ꯅꯪꯗꯤ ꯀꯔꯤ ꯄꯥꯝꯃꯤ? ꯑꯩꯉꯣꯟꯗ ꯑꯇꯝꯅꯅ ꯍꯪꯂꯛꯂꯕꯗ ꯑꯩꯍꯥꯛ ꯈꯨꯝꯕꯝ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯉꯛꯆꯥꯟꯅꯕꯗꯨ ꯎꯕꯗ ꯖꯣꯟ ꯑꯩꯉꯣꯟꯂꯣꯝꯗ ꯇꯉꯛ ꯇꯉꯛ ꯌꯦꯡꯂꯛꯏ꯫ ꯍꯥꯏꯌꯨ, ꯀꯔꯤꯁꯨ ꯆꯤꯡꯅꯔꯨꯅꯨ꯫ ꯖꯣꯟꯗ ꯌꯦꯡꯂꯒ ꯑꯩꯅ ꯈꯨꯝꯃꯤ, ꯑꯩ ꯖꯣꯟꯒ ꯑꯗꯨꯝ ꯆꯠꯈꯤꯒꯦ ꯏꯄꯥ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ?
ꯏꯄꯥꯒꯤ ꯑꯅꯥꯕꯁꯤ ꯐꯕ ꯐꯥꯎꯕꯇꯪꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯑꯁꯤꯗ ꯏꯄꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯩꯗꯤ ꯁꯤꯗ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯥ ꯊꯤ ꯅꯈꯣꯏ ꯃꯇꯝ ꯆꯥꯅ ꯌꯧꯈꯤꯕꯅ ꯐꯩ ꯍꯌꯦꯡ ꯑꯁꯤꯃꯛ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧ ꯒꯥꯏꯔꯦꯝ ꯅꯪꯅ ꯃꯈꯣꯏꯒꯤ ꯆꯠꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯕꯤꯌꯨ ꯁꯣꯏꯕ ꯌꯥꯗ꯭ꯔꯕꯅꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯤ ꯅꯤꯡꯉꯣꯜꯅ ꯃꯤꯒꯤ ꯌꯨꯝꯗ ꯀꯔꯤꯒꯤ ꯂꯩꯒꯅꯤ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯆꯠꯄꯗ ꯅꯪꯅ ꯊꯤꯟꯕꯤꯒꯗꯧꯕꯅꯤ ꯑꯩꯅ ꯉꯝꯂꯝꯂꯕꯗꯤ ꯑꯩꯅ ꯊꯤꯜꯂꯝꯒꯗꯧꯕꯅꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯌꯨꯝꯄꯥꯟꯅꯕ ꯍꯥꯏꯕꯁꯤ ꯀꯕꯨꯏꯒꯤ ꯈꯪꯗꯦ ꯃꯩꯇꯩꯒꯤ ꯈꯪꯗꯦ ꯋꯥ ꯌꯥꯝꯅ ꯆꯥꯎꯕꯅꯤ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯃꯌꯨꯝꯅꯤ ꯏꯆꯥꯒꯤ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯕ ꯌꯥꯏ ꯎ ꯃꯆꯦꯠ ꯑꯃ ꯐꯤ ꯃꯆꯦꯠ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯅꯆꯟ ꯑꯁꯦ ꯃꯩꯇꯩ ꯑꯣꯏꯈ꯭ꯔꯦ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯁꯨ ꯑꯩꯈꯣꯏꯅ ꯉꯥꯛꯄ ꯇꯥꯏ ꯅꯆꯟꯕꯨ ꯁꯣꯏꯗꯅ ꯖꯣꯟꯒꯤ ꯁꯥꯒꯩꯗ ꯇꯤꯟꯈꯤꯅꯕ ꯅꯪꯅ ꯉꯝꯕ ꯃꯈꯩ ꯍꯥꯏꯖꯒꯗꯧꯕꯅꯤ ꯈꯨꯔꯨꯝꯒꯗꯧꯕꯅꯤ ꯇꯥꯅꯤꯡꯗꯕ ꯀꯌꯥ ꯈꯥ ꯁꯤꯛꯇꯨꯅ ꯇꯥꯒꯗꯧꯕꯅꯤ ꯅꯆꯟꯒꯤ ꯃꯕꯨꯛꯅ ꯇꯥꯕ ꯃꯄꯨꯔꯣꯏꯕꯅꯤ ꯃꯥꯅ ꯅꯤꯡꯕ ꯀꯥꯏꯕꯗꯨ ꯏꯄꯥ ꯌꯦꯡꯕ ꯉꯝꯂꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯈꯪꯂꯕ꯭ꯔꯥ ꯈꯪꯉꯤ ꯏꯄꯥ ꯑꯩ ꯃꯗꯨꯃꯛ ꯇꯧꯒꯅꯤ ꯅꯆꯟꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯒꯗꯧꯕꯅꯤ ꯏꯄꯥꯅ ꯅꯆꯟꯒꯤ ꯂꯨꯍꯣꯡꯕꯗ ꯆꯠꯅꯒꯦ ꯍꯥꯏꯗꯨꯅ ꯂꯨꯄꯥ 10,000 ꯈꯛ ꯆꯦꯠꯅ ꯄꯨꯟꯗꯨꯅ ꯊꯝꯂꯤ ꯃꯁꯤ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯅꯠꯇ꯭ꯔꯦ ꯅꯍꯥꯛꯅ ꯄꯨꯝꯅꯃꯛ ꯁꯤꯟꯒꯗꯧꯕꯅꯤ ꯄꯩꯁꯥꯗꯨ ꯅꯃꯥꯗ ꯑꯩꯅ ꯊꯝꯍꯟꯕꯅꯤ ꯃꯗꯨꯁꯨ ꯄꯨꯈꯣ ꯖꯣꯟꯒ ꯇꯥꯟꯅꯔꯒ ꯑꯁꯨꯝ ꯇꯧꯁꯤ ꯍꯥꯏꯕꯗꯨ ꯇꯧꯔꯨ ꯏꯄꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯩꯍꯥꯛ ꯂꯩꯕ ꯉꯝꯂꯛꯇꯦ ꯏꯄꯥꯕꯨ ꯊꯥꯗꯣꯛꯂꯝꯂꯒꯅꯤ ꯈꯜꯂꯨꯕꯗ ꯊꯃꯣꯏꯗ ꯈꯥꯡꯉꯝꯗ꯭ꯔꯕ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯏ ꯍꯧꯖ ꯀꯌꯥꯔꯛ ꯏꯃꯥꯒ ꯏꯄꯥꯒ ꯑꯅꯤꯅ ꯑꯩꯕꯨ ꯊꯥꯖꯅꯕꯒꯤ ꯂꯨꯍꯣꯡꯅꯕꯒꯤ ꯍꯣꯠꯅꯈꯤꯕ ꯏꯄꯥꯒꯤ ꯁꯦꯕꯥ ꯇꯧꯕꯤꯅꯤꯡꯉꯨꯏ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯂꯕꯤ ꯑꯄꯪꯕꯤ ꯏꯃꯥꯅ ꯍꯣꯠꯅꯕꯗ ꯃꯅꯤꯡ ꯊꯨꯡꯂꯣꯏ ꯍꯥꯏꯕꯒꯤ ꯑꯩꯅ ꯏꯄꯥꯒꯤꯗꯃꯛ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯂꯦꯞꯈꯤꯕ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯕꯨ ꯅꯣꯡꯗꯝ ꯈꯣꯟꯅ ꯀꯟꯈꯤꯕꯅꯔ ꯈꯪꯗ꯭ꯔꯦ ꯄꯣꯛꯄꯗꯒꯤ ꯁꯛ ꯈꯪꯅꯈꯤꯗ꯭ꯔꯤꯕ ꯈꯪꯅꯐꯝꯁꯨ ꯊꯣꯛꯇ꯭ꯔꯕ ꯑꯇꯣꯞꯄ ꯁꯥꯒꯩ ꯖꯥꯠꯀꯤ ꯅꯨꯄꯥ ꯑꯃꯗ ꯋꯥꯏꯊꯨꯡꯂꯔꯦ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯒꯗꯧꯕ ꯑꯗꯨꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯄꯨꯃꯝ ꯃꯝꯈ꯭ꯔꯕ ꯈꯣꯡꯆꯠ ꯑꯃꯗ ꯑꯩ ꯆꯠꯂꯨꯕ ꯇꯥꯔꯦ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ